मैम अगर रिलीफ कैम्प कहीं लेबा उसोप लचे उसोप कट अखोई मागी महूद चतरबने कटलीसु अखोई खंगब कका होगी मोइन तौर कटपीबनेबको मोई इमुंगी अनम हूजिक लोन सूमाय तौनरेद रिलीफ कैम्प लोन कटनरेब उसोपसिंग मयूम यूम कटबीद सिनेना फैदनको अवाब ताब मीजिंग हेन फैब महीसू ओहौबा ऐसे मैम मुझे इम्फाल हल्पद गारीबने सोम चलूबको अमुक हेद हल्पगा फुरीचब होंदोप नंगे तो फनेक सेटल सूम जर चलना अखोई मादो मादी ममित कहीं यादबनी मादी चनिंग्रे तम तम वीडियो अदे उलके कमाय येंगो मैमसु पीजबदो अखोइदि पीजबदो नंसु पीजबदो साये आई फेरि खंगे सादिन नमा भए लै ngamba mapu oiramdre सादिन नमा की mapu boi ngamdre bai ai la ta phiku kup chale leiba ka kut le aina chatman leiba ka se khungun maram ta ne ai ku cha pro cha jin tawbode hai ba ki chatpan apa ke phawjang la sim ka ka thim sidai phawjang ga ja na pa te somde ko ye ba tan le ba अखोई के देबा अदो लेता मखोदि सेता बेजंती बसे लेजा ला मा लाई बेदि ने मसे बेजंती बसे लेजा द फमिस के ऑफिस सम साये सिदि नि साबेन सागा रि लोंग ले सेफी दे कदाय ऐदि रिलीफ कैम्प से तौबसिना aku mai phone ngai nang khung jang le kai moi ka mo thon ka yani ka ma ai kai dun nang thami dubo siro la hoy ka ya mini mido em tao gì mi bu yam de ni na na ko sina relief game mi ada pizza ro si dana somdi la jing si dia nema mama ki kalu su ko re hoi ka pu gi ge hoi ho ta ta hai bu mi ada ge sak se eng tong cha khang lối nó cha cái này sắp chịu cái này phải nó tồi quá hao bra hao kire adu yosu cham se makhel me am tha phang jam ai sumani relief game ta tawra cha jaga sini han hal hamuk ti sungyao yaw de isi ga tanya nga thong nu mi ta dre du merames mi ta sa ta puro mu je dau cha ba hao ga la bra ra ani go ko ani go le mi Mới xin lỗi xin lỗi. Hello. Hi. Đây come here. Đây tao đi. Làm gì đâu vậy na? Zena. Dugai hippie. Koi. Ah, ini tunjuk.
download ꯇꯧꯅꯕ ꯃꯌꯥꯝ ꯆꯠꯅꯈ꯭ꯔꯦ ꯂꯦꯇ꯭ꯔꯤꯟꯗ ꯀ꯭ꯌꯨ ꯂꯦꯞꯄꯤꯅꯤ ꯁꯤ ꯂꯩꯇ꯭ꯔꯤꯁꯦ ꯏꯁꯤꯡ ꯍꯩꯊꯗ꯭ꯔꯒꯅ ꯃꯅꯝ ꯊꯤꯕꯗꯤ ꯅꯣꯏ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯅꯍꯥꯟ ꯅꯨꯃꯤꯠ 4-5ꯅꯤꯅꯦ ꯏꯁꯤꯡ ꯇꯥꯗꯕ ꯑꯗꯨꯗꯗꯤ ꯃꯅꯝꯗꯤ ꯐꯖꯔꯝꯃꯦ ꯑꯩ ꯃꯅꯨꯡꯗ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕꯅꯦ ꯅꯨꯡꯗꯥꯡꯁꯨꯀꯣ ꯁꯣꯝꯗ ꯁꯨꯡꯑꯣꯟ ꯑꯣꯟꯗ꯭ꯔꯦ ꯃꯅꯝꯁꯤꯅ ꯀꯔꯤꯅꯣꯅꯦ ꯁꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯒꯤ ꯇꯨꯝꯐꯝꯅꯤ ꯁꯤꯒꯤ ꯃꯣꯏꯒꯤ ꯕꯦꯠꯁꯦ ꯑꯃꯨꯛ ꯋꯥꯔꯦ ꯅꯥꯇꯣꯟ ꯃꯈꯨꯟ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝ ꯐꯤ ꯈꯜꯂ ꯈꯜꯂ ꯁꯥꯔꯒ ꯂꯩꯕꯗꯣ ꯆꯤꯡꯗꯒ ꯆꯠꯂ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯣꯏꯕ ꯂꯩꯔꯤꯁꯤꯡꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯤꯁꯤꯡꯁꯦ ꯃꯣꯏꯅ ꯃꯈꯥꯗ ꯇꯨꯝꯃꯦꯕ ꯂꯩꯔꯤꯁꯤꯡꯁꯤꯅ ꯃꯈꯥꯗ ꯂꯣꯏ ꯇꯨꯝꯃꯦ ꯃꯥꯒꯤ ꯃꯀꯣꯟ ꯉꯥꯛꯇꯅꯦ ꯁꯤꯅ ꯇꯣꯏꯂꯦꯠ ꯔꯣꯝꯗ ꯇꯣꯏꯂꯦꯠ ꯂꯩꯔꯦ ꯁꯣꯝꯗꯅ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯒꯤ ꯑꯩꯈꯣꯏ ꯃꯥ ꯇꯨꯝꯕ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯇꯨꯝꯕ ꯑꯩꯈꯣꯏ ꯏꯅꯝꯃ ꯇꯨꯝꯕ ꯁꯨꯝ ꯃꯐꯝꯁꯤꯅ ꯑꯣꯏꯗꯣꯏꯕ ꯁꯣꯝꯗꯁꯨ ꯑꯃꯨꯛꯀ ꯃꯊꯛꯀꯤ ꯕꯪꯀꯔ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯌꯦꯡꯉꯣꯏ ꯁꯤꯅ ꯑꯌꯦꯟꯕꯅꯦ ꯑꯌꯦꯟꯕ ꯃꯌꯥꯝ ꯂꯩꯕꯅꯦ ꯖꯝꯕꯣ ꯕꯣꯛꯁꯁꯨ ꯌꯦꯟꯕꯅꯤ ꯕ꯭ꯂꯥꯡꯀꯦꯠꯁꯨ ꯌꯦꯜꯂꯤ ꯇꯣ ꯌꯦꯟꯅꯔꯤ ꯃꯌꯥꯝꯁꯦ ꯁꯤꯗ ꯍꯥꯞꯅꯔꯤꯅꯦ ꯁꯤꯗꯁꯨ ꯃꯌꯥꯝ ꯂꯩ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯨꯝꯃꯤꯁꯦ ꯎꯠꯂꯛꯀꯦꯀꯣ ꯑꯩ ꯃꯥꯏ ꯎꯠꯂꯔꯒ ꯑꯩ ꯇꯨꯝꯕ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤ ꯇꯜꯂꯦꯕ ꯃꯈꯥꯗ ꯊꯥꯔꯒ ꯑꯩꯈꯣই ꯖꯣꯟꯗꯣ ꯑꯉꯥꯡꯗꯣ ꯏꯌꯥꯅꯨꯄꯥꯗꯨꯒ ꯃꯥꯒ ꯑꯩꯒ ꯇꯨꯃꯤꯟꯅꯔꯦ ꯑꯗꯨꯒ ꯐꯃꯨꯡ ꯃꯊꯛꯁꯤꯅ ꯑꯩꯈꯣꯏ ꯃꯥ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯃꯃꯤꯠ ꯅꯥꯕꯅꯤꯅ ꯃꯊꯛꯇ ꯇꯨꯝꯍꯟꯕꯤꯔꯦ ꯃꯈꯥꯗ ꯊꯥꯔꯒ ꯇꯨꯝꯃꯦ ꯐꯃꯨꯡꯗꯣ ꯑꯃꯈꯛꯇꯪ ꯂꯩꯕꯅꯤꯅ ꯑꯗꯒꯤ ꯃꯤꯠꯁꯦ ꯄꯣꯝꯃꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯉꯔꯥꯡ ꯆꯠꯄꯩ ꯑꯗꯨꯒꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯅꯝꯕꯩ ꯃꯇꯝꯁꯨ ꯂꯩꯇꯦꯕꯀꯣ ꯍꯟꯗꯛꯁꯦ ꯊꯕꯛꯀꯤ ꯑꯩꯈꯣꯏ ꯆꯦꯜꯂꯦꯕꯀꯣ ꯑꯩꯈꯣꯏ ꯆꯠꯄꯦ ꯑꯩꯈꯣই ꯃꯥꯒꯤ ꯑꯃꯨꯛꯀ ꯆꯦꯟꯕ ꯑꯩꯒꯤ ꯊꯕꯛꯀꯤꯁꯨ ꯑꯃꯨꯛꯀ ꯆꯦꯟꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅꯅꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯩ ꯃꯇꯝꯁꯨ ꯄꯥꯛ ꯁꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯁꯣꯔꯥꯠ ꯂꯩꯕꯒꯤꯗꯣ ꯁꯣꯔꯥꯠ ꯅꯠꯇꯦ ꯎꯁꯣꯞ ꯀꯠꯄꯩꯗꯣ ꯑꯗꯨꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯅꯝꯁꯤꯜꯍꯧꯋꯤꯗꯅ ꯑꯩꯅ ꯁꯤꯗ ꯅꯨꯡꯊꯤꯟꯗ ꯑꯩꯈꯣꯏ ꯃꯥꯒ ꯂꯩꯔꯒ ꯃꯥꯒꯤ ꯈꯤꯇꯪ ꯁꯦꯕꯥ ꯇꯧꯕꯗꯣ ꯑꯗꯨꯒꯤꯁꯨ ꯄꯨꯔꯛꯀꯦ ꯁꯦꯕꯥ ꯍꯥꯏꯗꯤꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯣꯡꯃꯗ ꯃꯥꯒꯤ ꯃꯤꯠꯁꯦ ꯐꯅꯕ ꯍꯥꯏꯅ ꯑꯥꯏ ꯗ꯭ꯔꯣꯞꯁꯦ ꯃꯌꯥꯝꯅ ꯍꯥꯞꯄꯦ ꯑꯥꯏ ꯗ꯭ꯔꯣꯞ ꯃꯈꯜ 2-3 ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯍꯥꯞꯄꯦꯕ ꯑꯗꯨꯅ ꯃꯥꯗꯤ ꯂꯥꯏꯔꯤꯛꯇꯣ ꯍꯩꯇꯕꯅꯤ나 ꯑꯩꯅ ꯁꯨꯝ ꯁꯦꯟꯅꯔꯒ ꯇꯧꯋꯦꯕꯀꯣ ꯁꯦꯟꯅꯗ꯭ꯔꯗꯤ ꯃꯥ ꯑꯣꯟꯅ ꯇꯩꯅꯅ ꯍꯥꯞꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯊꯕꯛ ꯆꯠꯊꯣꯛꯑꯁꯨ ꯐꯣꯟ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯦꯕ ꯀꯣꯚꯔꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯒꯤ ꯉꯟꯇꯥꯅ ꯍꯧꯒꯠꯇꯅ ꯃꯥꯅ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯕ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯍꯧꯒꯠꯄꯗ ꯍꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯊꯣꯛꯇꯦ ꯅꯦꯅꯦ ꯆꯥꯛ ꯆꯥꯒꯗ꯭ꯔꯥ ꯃꯃꯝ ꯕꯣꯕꯣꯛꯀꯤ ꯕꯣꯕꯣꯛꯀꯤ ꯆꯠꯂꯣ ꯕꯣꯕꯣꯛꯁꯤꯗ ꯂꯩꯔꯦ ꯑꯁ ꯕꯣꯕꯣꯛꯁꯦ ꯀꯩ ꯕꯣꯕꯣꯛ ꯐꯖꯕ꯭ꯔꯥ ꯐꯖꯩꯌꯦ ꯀꯩ ꯃꯥꯜꯂꯤ ꯊꯣꯛꯑꯁꯦ ꯑꯝꯇ ꯊꯣꯛꯇꯒꯦ ꯕꯣꯕꯣꯛꯀꯤ ꯏꯟꯖꯥꯡ ꯄꯤꯒꯦ ꯊꯣꯛ ꯑꯁ ꯑꯩꯈꯣꯏ ꯃꯥ ꯆꯥꯛ ꯄꯤꯖꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯑꯣꯏꯅ ꯍꯥꯞꯄꯦ ꯆꯥꯔꯨ ꯂꯥꯛꯑꯣꯏꯁ ꯍꯥꯎꯅꯤꯍꯦ ꯍꯥꯏꯌꯣ ꯍꯥꯎꯅꯤꯅꯦ ꯉꯥ ꯌꯥꯎꯏꯅꯦ ꯉꯥ ꯉꯥꯛꯇꯅꯤꯅꯦ ꯍꯥꯏꯌꯣ ꯁꯤꯗꯤ ꯑꯣ ꯌꯦꯡꯉꯣ ꯑꯝꯇ ꯂꯧꯃꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯤꯗ ꯃꯁꯨꯒ ꯆꯥꯛ ꯆꯥꯕꯒꯤ ꯅꯝꯒꯦ ꯇꯧꯕꯅꯦ ꯍꯥꯎꯔꯦꯍꯦ ꯌꯥꯔꯦ ꯃꯃꯥ ꯆꯥꯕ ꯆꯠꯈ꯭ꯔꯁꯤꯗ ꯌꯦ ꯄꯒꯂꯥ ꯍꯦ ꯉꯥ ꯊꯣꯡꯕꯅꯦ ꯑꯗꯨꯒ ꯁꯤ ꯏꯔꯣꯟꯕꯁꯤꯗꯤ ꯀꯩꯅꯣꯅꯦ ꯀꯔꯤ ꯄꯥꯟ ꯏꯔꯣꯟꯕꯒ ꯉꯥ ꯊꯣꯡꯕꯒ ꯅꯦꯅꯦ ꯉꯥꯔꯥ ꯎꯏ ꯆꯥꯔ ꯑꯩꯈꯣꯏ ꯃꯥ ꯐꯖꯅ ꯄꯤꯖꯈꯤꯒꯦꯀꯣ ꯃꯦꯝ ꯑꯗꯒꯤ ꯃꯆꯥꯛ ꯂꯣꯏꯔꯦ ꯑꯩꯒꯤ ꯃꯥꯒꯤ ꯁꯦꯕꯥꯁꯦ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛꯀ ꯍꯤꯗꯥꯛ ꯑꯃꯨꯛꯀ ꯍꯥꯞꯇꯣꯏꯅꯦ ꯃꯣꯅꯣꯛ ꯁꯥ ꯑꯩꯁꯨ ꯆꯥꯕ ꯌꯥꯎꯔꯒꯦꯅꯦ ꯑꯩꯁꯨ ꯆꯥꯕ ꯌꯥꯎꯔꯒꯦ ꯈꯥ ꯂꯩꯔꯦ ꯏꯔꯣꯝꯕ ꯂꯩ ꯑꯩꯁꯨ ꯆꯥꯔꯦ
ꯈꯟꯕꯗ ꯅꯨꯡꯉꯥꯏꯕꯅꯦꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯐꯪꯉꯔꯣꯏꯗꯣ ꯗ꯭ꯔꯣꯞ ꯑꯃꯈꯛꯇꯪ ꯀꯣꯡꯒꯣꯟ ꯉꯥꯛꯇ ꯑꯣꯏꯅ ꯊꯣꯛꯑꯦꯕ ꯑꯕꯣꯀꯣ ꯀꯣꯡꯒꯣꯟꯅꯦ ꯑꯍꯥꯟꯕ ꯄꯛ ꯂꯥꯎ ꯇꯧꯏꯗꯣ 이게 맘미또 하지 한번에도 진짜 ꯉꯥꯡꯉꯝꯃꯤꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯈꯔ ꯇꯧꯔꯦ ꯐꯔꯦ ꯑꯍꯥꯟꯕꯒꯤꯗꯣ ꯅꯦ ꯀꯥꯏ ꯃꯤꯁꯦ ꯂꯣꯏ ꯐꯣꯇꯣ ꯊꯣꯛꯂꯛꯏꯕꯕꯨ ꯉꯥꯏꯗꯣ ꯉꯥꯡꯉꯗꯤ